ꯄꯨꯟꯁꯤꯕꯒꯤ ꯋꯥꯍꯩ ꯈꯔꯗꯨꯗ ꯅꯦꯟꯁꯤꯗꯣ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ ꯄꯦꯁꯦꯟꯒꯤ ꯃꯃꯥꯡꯗ ꯉꯥꯡꯕꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯃꯃꯥꯡ ꯈꯣꯟꯅ ꯊꯤꯕ ꯉꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯔꯝꯒꯤ ꯉꯥꯡꯂꯛꯄꯗꯨꯅꯤ ꯅꯦꯟꯁꯤꯅ ꯏꯀꯥꯏꯔꯤꯕ ꯈꯣꯟꯖꯦꯜꯗ ꯇꯞꯂ ꯈꯨꯝꯂꯩ ꯍꯣꯏ ꯁꯦ ꯅꯦꯟꯁꯤꯗ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯗꯤ ꯃꯔꯛꯇꯨꯗ ꯃꯊꯥ ꯄꯪꯁꯥꯗ ꯁꯥꯔꯦ ꯄꯨꯟꯁꯤꯕꯗ ꯋꯥ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯃꯃꯥꯏꯗꯣ ꯉꯥꯡꯁꯤꯜꯂꯛꯏ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯋꯥ ꯍꯥꯏꯕꯁꯨ ꯅꯪꯍꯧꯗꯦ ꯁꯔꯅ ꯉꯥꯡꯈꯤꯕꯅ ꯍꯥꯜꯂꯤ ꯑꯃꯁꯤ ꯁꯥꯎꯕꯗ ꯂꯣꯏꯔꯝꯃꯅꯤ ꯑꯍꯟ ꯅꯨꯄꯥꯗꯨꯁꯨ ꯍꯥꯏꯖꯤꯜꯂꯛꯏ ꯗꯣꯛꯇꯔꯅ ꯉꯥꯡꯕꯤꯈꯤꯕꯗꯣ ꯐꯔꯦ ꯍꯧꯖꯤꯛꯀꯤ ꯁꯤꯁꯇꯔꯗꯣ ꯁꯛ ꯌꯥꯝꯅ ꯇꯥꯈꯠꯂꯤꯅꯦ ꯄꯦꯁꯦꯟꯗ ꯊꯤꯅ ꯌꯥꯝꯅ ꯉꯥꯡꯕꯅꯤ ꯄꯦꯁꯦꯟ ꯑꯌꯥꯝꯕꯅ ꯌꯥꯝ ꯇꯟꯅꯕꯅꯤ ꯄꯨꯟꯁꯤꯕꯁꯨ ꯑꯍꯟ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯣꯏ ꯑꯩ ꯀꯣꯟꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯒꯦ ꯄꯥꯕꯨꯡ ꯍꯤꯗꯥꯛꯁꯤꯡꯗꯣ ꯆꯥꯡ ꯅꯥꯏꯅ ꯆꯥꯕꯤꯌꯨ ꯍꯣꯏ ꯗꯣꯛꯇꯔ ꯄꯨꯛꯇꯣ ꯈꯔ ꯍꯟꯊꯅꯕ ꯁꯥꯖꯦꯟ ꯈꯔ ꯇꯧꯕꯤꯌꯨ ꯑꯍꯟ ꯅꯨꯄꯥꯗꯣ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯗꯤ ꯇꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯌꯦꯡꯈꯠꯂꯛꯏ ꯄꯦꯁꯦꯟ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖ ꯀꯩꯗꯧꯔꯦ ꯃꯪꯂꯗꯦ ꯍꯤꯗꯥꯛ ꯆꯥꯕꯒꯤ ꯃꯇꯝꯗꯣ ꯅꯪꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯈꯣ ꯂꯥꯏꯖꯗꯣ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯉꯥꯏꯈꯣ ꯋꯥ ꯍꯥꯏꯒꯦ ꯂꯥꯏꯖ ꯃꯃꯥꯏꯗꯣ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯌꯥꯝ ꯅꯃꯥꯏ ꯁꯣꯜꯂꯤ ꯀꯩꯒꯤꯅꯣ ꯃꯌꯥꯝ ꯃꯤꯔꯛ ꯇꯤꯜꯂꯕꯗꯤ ꯈꯔ ꯃꯤ ꯉꯝꯕ ꯇꯝꯃꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏꯀꯣ ꯍꯣꯏ ꯁꯔ ꯂꯥꯏꯖꯗ ꯊꯣꯛꯈ꯭ꯔꯦ ꯄꯨꯟꯁꯤꯕꯗꯣ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯅꯦꯟꯁꯤꯁꯦ ꯉꯁꯤꯒ ꯑꯅꯤꯔꯛꯇꯤ ꯁꯨꯔꯦ ꯑꯍꯨꯝꯂꯛ ꯁꯨꯕ ꯅꯨꯃꯤꯠꯇꯗꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯇꯥꯟꯊꯣꯛꯇꯣꯔꯤꯕꯅꯤ ꯃꯣꯏ ꯈꯔꯁꯤꯅ ꯁꯦꯡꯂꯕ ꯍꯣꯁꯄꯤꯇꯥꯜꯁꯦ ꯂꯥꯟꯅ ꯎꯍꯟꯗꯣꯔꯤ ꯁꯤꯕꯨ ꯀꯃꯥꯏꯅ ꯅꯔꯁ ꯇꯝꯂꯛꯏꯅꯣ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯇꯧꯕ ꯐꯪꯗꯦ ꯃꯤ ꯂꯣꯏꯅꯕꯁꯨ ꯍꯩꯇꯦ ꯈꯣꯟꯗꯥꯅ ꯍꯥꯎꯇ꯭ꯔꯤꯕ ꯅꯔꯁ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝ ꯆꯥꯗꯦ ꯑꯁꯨꯝꯅ ꯑꯅꯥꯕꯗꯣ ꯃꯊꯪ ꯌꯦꯡꯂꯝꯂꯒ ꯔꯥꯎꯟ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯔꯤꯇꯨꯒ ꯅꯣꯡꯗꯝꯒꯗꯣ ꯃꯥꯒꯤ ꯔꯨꯝ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯝꯇꯣꯟꯒ ꯏꯅꯦꯒ ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ ꯅꯣꯡꯗꯝꯅ ꯈꯨꯝꯂꯩ ꯅꯍꯥꯟꯒꯤ ꯋꯥꯔꯤꯗꯨꯒꯤ ꯂꯥꯛꯂꯤꯕꯅꯤ ꯄꯨꯟꯁꯤꯕꯗꯣ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯂꯥꯏꯖꯒ ꯅꯦꯟꯁꯤꯒꯗ ꯑꯣꯟꯁꯤꯜꯂꯛꯏ ꯅꯣꯏꯅꯤ ꯀꯣꯐꯤ ꯂꯧꯔꯨꯆꯣ ꯊꯨꯅ ꯍꯣꯜꯂꯣ ꯑꯩ ꯑꯣꯇꯤ ꯂꯩꯀꯣ ꯍꯣꯏ ꯁꯔ ꯅꯨꯄꯤ ꯑꯅꯤꯗꯣ ꯆꯠꯈ꯭ꯔꯦ ꯔꯤꯇꯨꯗꯣ ꯂꯥꯏꯖꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯃꯀꯣꯛꯇꯣ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ ꯁꯅꯥ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯄꯨꯟꯁꯤꯕꯗꯤ ꯀꯩꯁꯨ ꯈꯟꯗꯅ ꯈꯨꯝꯂꯩ ꯀꯔꯝꯕꯅꯣ ꯉꯧꯔꯣꯛ ꯉꯧꯔꯒ ꯏꯪ ꯂꯥꯎꯅ ꯐꯖꯕꯤꯁꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤꯅꯤ ꯂꯥꯏꯖ ꯀꯧꯏ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯏꯃꯧ ꯑꯣꯏꯕ ꯇꯥꯔꯦ ꯔꯤꯇꯨꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯞ ꯔꯤꯇꯨꯗ ꯌꯦꯡꯉꯤ ꯋꯥꯗꯤ ꯉꯥꯡꯗꯦ ꯔꯤꯇꯨꯁꯨ ꯃꯈꯥ ꯁꯝꯊꯔꯛꯏ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯍꯥꯏꯋꯥꯅꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯔꯥꯁꯦ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤ ꯃꯣꯏ ꯕꯕꯥ ꯅꯨꯄꯤꯁꯤ ꯎꯕꯗ ꯃꯥꯅꯁꯨ ꯄꯥꯝꯒꯅꯤ ꯍꯣꯏꯅꯦꯍꯦ ꯅꯪꯅ ꯍꯥꯏꯒꯨꯝꯗꯅ ꯐꯖꯩꯅꯦ ꯏꯃꯧ ꯑꯣꯏꯅꯤꯡꯂꯦ ꯀꯣꯏꯅꯕ ꯂꯩꯔꯝꯗꯣꯏ ꯖꯥꯠꯂꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯕꯨ ꯂꯩꯔꯝꯒꯅꯤꯗ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯃꯁꯥꯗꯣ ꯑꯋꯥꯕ ꯃꯣꯏꯔꯦ ꯄꯨꯛ ꯍꯧꯒꯠꯂꯒ ꯆꯠꯅꯤꯡꯉꯕꯅꯤ ꯁꯅꯥ ꯅꯅꯥꯎ ꯅꯨꯄꯤ ꯑꯣꯏꯊꯣꯛꯂꯁꯤꯗꯣ ꯌꯥꯝ ꯑꯉꯥꯡꯅꯤ ꯌꯥꯔꯣꯏꯗ ꯃꯥꯝꯇꯣꯟ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯦꯗ ꯌꯥꯅꯤꯗ ꯍꯥꯏꯅꯔꯨꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯔꯥꯖꯅ ꯎꯔꯗꯤ ꯌꯥꯝꯅ ꯄꯥꯝꯅꯤꯌꯦ ꯃꯣꯏ ꯕꯕꯥ ꯔꯤꯇꯨꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯃꯇꯥꯡ ꯌꯧꯔꯛꯂꯦ ꯄꯨꯟꯁꯤꯕꯗꯣ ꯎꯄꯥꯏ ꯂꯩꯇ ꯃꯀꯣꯛꯇꯣ ꯈꯣꯔꯣ ꯈꯣꯠꯂꯤ ꯅꯣꯡꯗꯝꯁꯨ ꯅꯣꯛꯃꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯋꯥ ꯂꯧꯗ꯭ꯔꯤꯁꯦ ꯑꯁꯤꯒꯨꯝꯕ ꯏꯃꯧ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯗꯤ ꯂꯧꯒꯗꯧꯔꯤꯕꯅꯤꯅꯦ ꯍꯥꯏ ꯃꯣꯏ ꯋꯥꯔꯤꯁꯤꯗꯤ ꯏꯃꯧ ꯅꯨꯄꯤꯒ ꯌꯧꯈ꯭ꯔꯦꯍꯦ ꯄꯨꯟꯁꯤꯕ ꯋꯥꯈꯜꯗ ꯇꯨꯃꯤꯟꯅ ꯈꯜꯂꯤꯕꯅꯤ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯂꯦꯕꯣ ꯃꯃꯥ ꯃꯣꯏ ꯕꯕꯥ ꯑꯩꯅ ꯉꯁꯤ ꯃꯪꯗ ꯎꯔꯝꯂꯤꯕ ꯄꯣꯠꯁꯛꯇꯣ ꯑꯆꯝꯕ ꯅꯠꯇꯦꯀꯣ ꯏꯃꯧ ꯅꯨꯄꯤꯁꯦ ꯊꯦꯡꯅꯔꯅꯤ ꯍꯥꯏꯔꯤꯕꯅꯤ ꯑꯐꯕ ꯃꯪꯅꯦ ꯃꯣꯏ ꯕꯕꯥ ꯑꯐꯕ ꯃꯪ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯦ ꯄꯨꯟꯁꯤꯕꯗꯣ ꯈꯣꯟꯖꯦꯜꯗꯣ ꯀꯟꯇꯛ ꯃꯥꯝꯇꯣꯟꯒ ꯏꯅꯦꯒ ꯀꯔꯤ ꯂꯩꯔꯒꯦ ꯑꯩ ꯀꯨꯏꯕ ꯌꯥꯔꯣꯏ ꯑꯣꯇꯤ ꯂꯩ ꯀꯥꯟꯅꯗꯕ ꯋꯥꯗ ꯑꯗꯨꯝ ꯈꯟꯅꯔꯒ ꯂꯩ ꯀꯥꯟꯅꯗꯕ ꯋꯥ ꯅꯠꯇꯦꯅꯦ ꯁꯅꯥ ꯔꯥꯖꯅ ꯅꯠꯇꯦ ꯅꯪꯁꯨ ꯂꯨꯍꯣꯡꯅꯕ ꯇꯧꯔꯨꯁꯤꯗꯅ ꯃꯇꯥꯡꯅ ꯃꯇꯝꯅ ꯄꯨꯔꯛꯀꯅꯤꯅꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯤ ꯅꯣꯡꯗꯝ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯩ ꯔꯤꯇꯨ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯇꯣꯛꯑꯣ ꯁꯅꯥ ꯄꯩꯁꯥꯒꯤ ꯋꯥꯔꯤꯗꯨꯅꯤꯅꯦ ꯅꯅꯦꯒ ꯑꯩꯒ ꯂꯥꯛꯏꯁꯦ ꯑꯣ ꯄꯩꯁꯥꯒꯤꯗꯣ ꯃꯥꯝꯇꯣꯟ ꯑꯩ ꯕꯕꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯂꯥꯛ ꯑꯃ ꯄꯤꯔꯒꯦ ꯂꯥꯛ ꯑꯃꯗꯨꯗꯤ ꯌꯥꯔꯣꯏ ꯑꯍꯨꯝꯗꯤ ꯁꯨꯍꯜꯂꯨꯗꯅ ꯁꯅꯥ ꯃꯥꯝꯇꯣꯟꯒ ꯏꯅꯦꯒ ꯁꯨꯔꯝꯒꯅꯤ ꯃꯊꯛꯇ ꯁꯥꯒꯠꯂꯤꯁꯦ ꯍꯧꯖꯤꯛ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯤ
ngarang nahan tolop yenkibada sungairi ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯤ ꯄꯩꯁꯥ ꯌꯥꯝ ꯊꯣꯛꯄ ꯅꯠꯇꯦ ꯍꯟꯗꯛꯇꯤ ꯂꯩꯇ꯭ꯔꯦ ꯃꯥꯝꯇꯣꯟ ꯑꯃꯗꯨꯗꯒꯤ ꯍꯦꯟꯕ ꯉꯝꯂꯔꯣꯏ ꯂꯩꯕ ꯃꯇꯝꯗ ꯃꯌꯥꯝ ꯇꯧꯔꯤꯗꯨꯅꯤ ꯍꯟꯗꯛꯇꯤ ꯐꯔꯛ ꯇꯥꯔꯦ ꯅꯣꯡꯗꯝꯗꯣ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯤ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯀꯥꯟꯁꯤꯗ ꯂꯥꯛ ꯑꯃꯗꯨꯇꯪ ꯑꯣꯏꯔꯗꯤ ꯅꯍꯥꯟ ꯍꯥꯏꯔꯛꯄ ꯌꯥꯕꯅꯤ ꯑꯋꯥꯠꯄꯗꯣ ꯑꯩꯈꯣꯏꯁꯨ ꯀꯅꯥꯗꯩꯅꯣ ꯊꯤꯅꯗꯣꯔꯤꯕꯅꯤ ꯄꯩꯁꯥꯗꯣ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯂꯥꯛ 4ꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯀꯅꯥꯗ ꯊꯤꯔꯨꯗꯣꯏꯅꯣ ꯃꯥꯝꯇꯣꯟ ꯍꯣꯏ ꯅꯍꯥꯟ ꯂꯥꯛꯄꯗ ꯑꯩꯅ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯈꯤꯕꯗꯨꯗꯤ ꯑꯣ ꯅꯣꯏ ꯏꯃꯨꯡꯁꯦ ꯑꯗꯨ ꯐꯥꯎꯕ ꯄꯥꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯌꯥꯔꯦ ꯁꯥꯔ ꯀꯣꯐꯤ ꯄꯨꯖꯔꯒꯦ ꯌꯦꯠꯅꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯅꯤꯟꯁꯤꯒ ꯂꯥꯏꯖꯒ ꯆꯪꯁꯤꯜꯂꯛꯄꯅꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯨꯃꯤꯟꯅ ꯂꯩ ꯀꯣꯐꯤꯗꯨꯁꯨ ꯂꯥꯏꯖꯅ ꯄꯨꯔꯛꯏ ꯄꯨꯟꯁꯤꯕꯗꯣ ꯂꯥꯏꯖꯅ ꯌꯦꯡꯂꯒ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯨ ꯂꯥꯏꯖꯁꯨ ꯀꯞꯇꯣ ꯑꯃꯃꯝꯗ ꯊꯝꯃꯤ ꯅꯣꯡꯗꯝꯒ ꯔꯤꯇꯨꯒꯗꯤ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯉꯔꯪ ꯉꯔꯪ ꯉꯪꯅꯔꯛꯏ ꯄꯨꯟꯁꯤꯕꯗꯣ ꯇꯥꯏꯅꯐꯝ ꯈꯪꯗ ꯃꯔꯥ ꯂꯩꯖꯗꯕ ꯀꯩꯁꯨ ꯈꯪꯖꯗꯕ ꯂꯥꯏꯖꯗ ꯑꯣꯏꯅ ꯇꯥꯏꯅꯁꯜꯂꯛꯏ ꯅꯣꯏ ꯑꯅꯤ ꯑꯣꯇꯤ ꯃꯃꯥꯡꯗ ꯉꯥꯏꯔꯝꯃꯨ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏ ꯑꯔꯨꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯈꯣꯟꯖꯦꯜꯗꯣ ꯍꯥꯎꯇꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯀꯤꯕꯣꯏ ꯀꯔꯤꯕꯣꯏ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯅꯣꯡꯗꯝꯒ ꯔꯤꯇꯨꯒꯗꯣ ꯂꯥꯏꯖꯅ ꯆꯠꯈꯤꯕꯗꯣ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯗꯤ ꯁꯥꯎꯕꯗ ꯃꯩ ꯍꯧꯔꯦ ꯃꯥꯝꯇꯣꯟ ꯏꯅꯦ ꯀꯣꯐꯤ ꯊꯛꯄꯤꯌꯨ ꯄꯩꯁꯥꯗꯣ ꯑꯩ ꯏꯃꯥ ꯊꯤꯜꯍꯜꯂꯛꯑꯒꯦ ꯑꯩ ꯑꯣꯇꯤ ꯆꯪꯂꯒꯦ ꯄꯨꯡ ꯇꯥꯔꯦ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯗꯣ ꯐꯨꯒꯥꯎꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯄꯨꯟꯁꯤꯕꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯡꯗꯝꯒ ꯔꯤꯇꯨꯒꯗꯣ ꯎꯄꯥꯏ ꯂꯩꯇ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯏ ꯃꯣꯏ ꯕꯕꯥ ꯃꯣꯏꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯅꯤ ꯋꯥꯔꯤ ꯍꯧꯔꯛꯏ ꯔꯤꯇꯨꯗꯣ ꯅꯣꯡꯗꯝꯁꯨ ꯅꯨꯄꯤꯅꯕꯨ ꯍꯥꯏꯔꯕꯗꯤ ꯂꯣꯏꯖꯕ ꯅꯨꯄꯥꯅꯤ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯅꯠꯇꯦ ꯄꯤꯔꯣꯏ ꯍꯥꯏꯅ ꯄꯤꯗ꯭ꯔꯤꯕꯅꯤ ꯃꯣꯏꯒꯤꯁꯦ ꯑꯩꯅꯗꯤ ꯂꯥꯛ 3 ꯈꯛꯇ ꯑꯣꯏꯔꯕꯁꯨ ꯄꯤꯔꯛꯑꯗꯤ ꯔꯥꯖꯇ 2 ꯄꯤꯔꯒ ꯂꯥꯛ ꯑꯃꯗꯨꯅ ꯁꯅꯥꯅ ꯅꯨꯄꯤ ꯑꯃꯠꯇ ꯁꯥꯍꯧꯒꯦ ꯇꯧꯕꯅꯦꯕ ꯑꯁꯥꯒ ꯂꯣꯏꯅ ꯀꯥꯏꯔꯦꯗ ꯑꯩ ꯅꯪꯅ ꯑꯁꯥꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯁꯥꯒꯠꯂꯨꯕ ꯑꯗꯨꯅꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ इनमदा चलगा खरा कपसे लाउसनरगा तौद्रदि राजकी लाख अमा वालिसे कदाइदगी पिदोइनो युमदा पैसासो अमता लेहोबा नते हुजिकसिदा मिंगोंदा हंगपमसु लेते अदुदि सुमाइना तौरसि इसेदा फजन हाइरगा सना ओइना लौरसि मोइगी मान चांग मयामदबु सिबदा पुरगा चखद्रो अखोइगी खरसो होगदबनि होइनि चसिलाओ इनमदा ओइना हाइरसि अदुना थबक थोकनि असुमना अनिदो लेम्बिगी मनाक ओइना चखरे असोमदा पुनसिबदो ओदी चंगनबा ड्रेस होंदुना थोरी तुंगजिन मयादा लाइजदो तुमिना लेपतुना लेरमी नोंदमगा रितुगना लाइजबु मिताखिबदो मसादो लेफों खंग्रे खंबली बाहाइबदो ओरा माले लाइजदा ममितो फैरप येंगलगा वाखलदसु खली तंजामिनजा खंगदबिसिरि चंगनिंगदबा मतांगदा क्रोंगोंग हेक्ता चंगलबा खंगलाव लावरदि ngasi खंप्रेक खंगनिसे लाइजदि करिसु खंगजबा नते पुनसिबना फैरप येंगलमबदो मिहुन चोंगदुना लेख्रे असुमना ओती हौख्रे वाखलदा साउनिंगबा पेंदबा नुंगाइतबा लेरमबसिंगदो पुमनमक काउथोख्रे पुकनिंग लुपसिना मथौदा माइ ओनसिनखि ओती लोइबगा मागी रूमदा चंगलई ngасai makai tension mayam maraktuda thoina khallude gyan tarakpada chaklam lei aibu kenoma charu sirane puksi yadride natraga angang macha se kokshilaga chak thonsira chalon baba waitabasi chak thongba hiramgadrane adubu hawrasu hawtrasu mahanabu thongladi aidi dum hawni hello doctor amta changjarake konjelda punsibado mondrang pungchai ikang khang na yeng khalai irikto nongmi changlai punsibatu nokfe tawi yani changbiro jedo da fami irikto ikoi koidana wari haurai handakse nang kai doba yaugi thengna basu kong phangdi aina duty loiraga thorakpadasu nang leiramdi kisu tawdida patient yam serious oibasu leitabaduda round chalamaga yumda dum chali o ado mathaki ama sagalise kari thamge khalino Zimmatamse nupi ayambana gaini gi problem oi badongna tawi adugi khalaga first floor city gaini ward onthoke khaliba yam bhaine dudi doctor kharadi darkar oi rakani ni oidori kana tawsige baba ga tana khige aduga akhoi gi staff makhai meeting tawrage hoi adumai tawro lili do call tawrambani ai thabak chindana pahaudri aingonda su call tawri pregnant oire sida lakani harakpani Oh, angamdo mapa oidoraba. Nuksidra, ekhoi party se
ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕꯅ ꯌꯨꯝ ꯄꯥꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯄꯥꯟꯗꯣꯔꯤꯕꯅꯤ ꯃꯊꯪꯗꯤ ꯅꯪ ꯍꯣꯡꯗꯣꯛꯂꯁꯤꯗꯅ ꯍꯣꯏ ꯍꯣꯡꯂꯁꯤ ꯑꯩꯗꯤ ꯌꯥꯝ ꯍꯣꯡꯅꯤꯡꯂꯕꯅꯤ ꯁꯥꯔ ꯑꯩ ꯌꯨꯝꯗ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯕ ꯑꯃ ꯂꯩꯔꯤ ꯆꯠꯄ ꯌꯥꯔꯗ꯭ꯔꯥ ꯌꯦꯟꯁꯤꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯄꯅꯤ ꯄꯨꯟꯁꯤꯕꯗꯣ ꯊꯧꯑꯣꯏꯗꯅ ꯈꯨꯝꯂꯩ ꯍꯣꯏ ꯆꯠꯂꯣ ꯌꯥꯔꯦ ꯅꯦꯟꯁꯤꯗꯣ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯂꯤꯕ ꯂꯥꯏꯖꯗ ꯐꯩꯔꯞ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯃꯣꯂꯤ ꯃꯣꯂꯤ ꯆꯪꯁꯤꯜꯂꯛꯏ ꯄꯨꯟꯁꯤꯕꯗꯣ ꯂꯥꯏꯖꯗ ꯍꯥꯏꯔꯞ ꯌꯦꯡꯉꯤ ꯋꯥꯗꯤ ꯍꯥꯏꯗꯦ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯏꯔꯤꯛꯇꯣ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯃꯥꯗꯤ ꯑꯅꯧꯕꯔꯥ ꯃꯥꯅꯤ ꯏꯃꯥꯟꯅꯕꯒꯤ ꯃꯆꯟꯅꯨꯄꯤꯅꯤ ꯂꯥꯏꯖ ꯀꯧꯏ ꯑꯣ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯝꯃꯤꯔꯣ ꯅꯦꯟꯁꯤꯒ ꯃꯥꯒ ꯑꯩꯒꯤ ꯅꯥꯛꯇ ꯑꯣꯏꯅ ꯊꯝꯂꯤꯅꯤ ꯏꯔꯤꯛꯇꯣ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯁꯥꯅ ꯆꯤꯡꯅꯕꯁꯨ ꯄꯣꯛꯏ ꯗꯣꯛꯇꯔꯗꯤ ꯁꯤꯁꯇꯔ ꯑꯅꯤ ꯊꯝꯖꯤꯜꯂꯒ ꯏꯁꯧ ꯐꯖꯅ ꯂꯥꯡꯊꯕꯅꯤꯅꯦ ꯑꯩꯕꯨ ꯏꯁꯧ ꯌꯥꯝ ꯂꯥꯡꯕꯗꯧꯅ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯂꯥꯏꯖꯁꯨ ꯅꯥꯀꯟꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯄꯨꯟꯁꯤꯕꯗꯣ ꯂꯥꯏꯖꯗ ꯑꯣꯏꯅꯅ ꯌꯦꯡꯂꯒ ꯂꯥꯏꯖ ꯐꯝꯃꯨꯗꯅ ꯂꯥꯏꯖꯁꯨ ꯇꯞꯂꯛ ꯈꯨꯝꯂꯩ ꯁꯥꯔ ꯑꯩ ꯃꯄꯥꯟꯗ ꯑꯣꯏꯅ ꯐꯝꯃꯨꯔꯒꯦ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟ ꯃꯣꯂꯤ ꯃꯣꯂꯤ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯥ ꯃꯥꯅꯗꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯍꯟꯅꯤꯡꯕꯅꯤ ꯑꯗꯨꯒꯨꯝꯕ ꯏꯍꯨꯜꯗꯨꯗꯤ ꯅꯨꯄꯤ ꯃꯥꯗꯤ ꯈꯪꯕꯤꯗ꯭ꯔꯤ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯁꯨꯛꯂꯞ ꯌꯦꯡꯂꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯤꯡꯊꯧ ꯃꯅꯥꯏ ꯆꯨꯝꯆꯠ ꯍꯥꯏꯗꯨꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯂꯥꯏꯖꯁꯨ ꯔꯨꯝꯗꯒꯤ ꯊꯣꯔꯛꯄꯒ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯆꯤꯌꯔꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯈꯨꯗꯥꯡꯗꯣ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯇꯨꯅ ꯄꯨꯡ ꯌꯦꯡꯉꯤ ꯄꯨꯡ ꯑꯃ ꯇꯥꯗꯣꯔꯤ ꯄꯨꯡ ꯀꯌꯥꯗꯅꯣ ꯌꯨꯝ ꯍꯟꯗꯣꯏꯁꯤꯕꯣ ꯉꯔꯥꯡ ꯑꯍꯤꯡ ꯋꯥꯔꯤ ꯄꯥꯔꯨꯕꯒꯤ ꯃꯤꯠꯁꯦ ꯁꯥꯔꯤ ꯂꯥꯎꯔꯦ ꯅꯤꯡꯕꯅ ꯌꯥꯝ ꯊꯕꯛ ꯇꯧꯔꯤꯅꯦꯅ ꯇꯧꯔꯤꯁꯤꯅ ꯁꯨꯝ ꯍꯩꯅꯔꯛꯇꯧ ꯃꯥꯜꯂꯛꯇ꯭ꯔꯦ ꯑꯩ ꯉꯁꯤ ꯀꯩꯗꯧꯔꯕꯅꯣ ꯈꯣꯟꯊꯤ ꯆꯥꯐꯝꯗꯨꯗ ꯂꯩ ꯏꯆꯦ ꯅꯦꯟꯁꯤꯅ ꯑꯃꯨꯛ ꯉꯥꯛ ꯁꯥꯔꯅ ꯑꯃꯨꯛ ꯉꯥꯛ ꯑꯩꯅ ꯈꯔ ꯉꯟꯅ ꯂꯥꯛꯄꯒꯤꯕꯨ ꯑꯗꯨꯛ ꯌꯥꯝ ꯏꯁꯧ ꯇꯧꯕ ꯃꯀꯣꯛ ꯆꯥꯛꯄ ꯃꯥꯜꯂꯦꯗ ꯃꯁꯤ ꯅꯨꯄꯤꯁꯦ ꯇꯟꯕ ꯇꯜꯂꯦꯗ ꯏꯆꯦ ꯅꯦꯟꯁꯤꯒ ꯊꯕꯛ ꯇꯧꯃꯤꯟꯅꯒꯗꯣꯏꯁꯦ ꯁꯥꯔꯁꯨ ꯉꯁꯤꯗꯤ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤ ꯁꯥꯔꯒ ꯀꯣꯏꯅꯕ ꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯆꯥꯅꯩ ꯗꯣꯛꯇꯔ ꯉꯥꯛꯇꯁꯨ ꯑꯣꯏꯔꯦ ꯋꯥꯈꯜꯗꯨ ꯈꯟꯅ ꯈꯟꯅ ꯍꯀꯥꯝꯁꯨ ꯋꯥ ꯆꯜꯂꯤ ꯇꯟꯖꯥꯗꯨꯗ ꯑꯍꯦꯟꯕꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯤ ꯂꯥꯏꯖꯗ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯖꯥ ꯇꯨꯝꯅꯤꯡꯉꯕꯣ ꯂꯥꯏꯖꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯇꯨꯝꯅꯤꯡꯗꯦꯗ ꯁꯥꯔ ꯁꯨꯝ ꯕꯣꯔꯤꯡ ꯆꯨꯕꯩꯅꯤ ꯄꯦꯁꯦꯟ ꯂꯩꯇ꯭ꯔꯗꯤ ꯌꯨꯝꯗ ꯍꯜꯂꯣꯗꯅ ꯁꯥꯔꯅ ꯍꯥꯏꯔꯛꯇ꯭ꯔꯤꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯂꯣꯏꯗ꯭ꯔꯤꯕ ꯃꯥꯜꯂꯤ ꯑꯣ ꯑꯗꯨꯗꯤ ꯉꯥꯛ ꯈꯣꯡꯉꯛꯈꯣꯀꯣ ꯑꯍꯦꯟꯕꯗꯨ ꯔꯨꯝꯗ ꯆꯪꯂꯛꯏ ꯗꯥꯆꯣ ꯑꯣꯛ ꯏꯔꯤꯛꯀ ꯃꯌꯥꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯁꯨ ꯎꯕꯗ ꯆꯞ ꯂꯦꯞꯄꯤ ꯑꯅꯤꯗꯨꯁꯨ ꯑꯍꯦꯟꯕꯗ ꯌꯦꯡꯈꯠꯂꯛꯏ ꯋꯥꯔꯤ ꯈꯥꯏꯔꯕꯣ ꯑꯩ ꯊꯣꯛꯑꯒꯦ ꯑꯍꯦꯟꯕꯗꯣ ꯀꯥꯔꯟ ꯇꯥꯁꯤꯜꯂꯛꯏ ꯀꯥꯏꯗꯦꯗ ꯆꯪꯂꯣ ꯑꯍꯦꯟꯕ ꯑꯩ ꯌꯨꯝꯗ ꯍꯜꯂꯗꯕꯅꯤ ꯄꯨꯟꯁꯤꯕ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯍꯣꯏ ꯂꯤꯂꯤ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯄꯨꯜꯂꯁꯤ ꯏꯔꯤꯛꯇꯨ ꯆꯠꯈ꯭ꯔꯦ ꯑꯍꯦꯟꯕꯗꯣ ꯅꯣꯛꯃꯤ ꯗꯥꯆꯣ ꯑꯣꯛ ꯊꯣꯡꯗ꯭ꯔꯕꯣ ꯀꯗꯥꯏꯗꯒꯤ ꯑꯣꯛꯅꯣ ꯍꯦꯟꯕ ꯑꯁ ꯕꯤꯠꯀ ꯂꯩꯇꯦ ꯁꯥꯔ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯗ꯭ꯔꯥ ꯂꯥꯏꯖꯗ ꯇꯞ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯐꯩꯔꯞ ꯌꯦꯡꯉꯤ ꯂꯩꯁꯦꯝꯕ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯦ ꯍꯥꯏꯔꯛꯄ꯭ꯔꯣ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯗꯣ ꯄꯨꯟꯁꯤꯕꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯑꯍꯦꯟꯕꯗꯣ ꯃꯌꯥꯝꯕꯗ ꯐꯩꯔꯞ ꯌꯦꯡꯂꯒ ꯗꯥꯆꯣ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯦꯅꯦ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯁꯤꯗ ꯗꯦꯠꯀ ꯇꯧꯗꯅ ꯑꯁ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯋꯥꯗꯣ ꯑꯩꯕꯨ ꯀꯅꯥꯒ ꯗꯦꯠ ꯇꯧꯔꯒꯦ ꯄꯨꯟꯁꯤꯕꯗꯣ ꯐꯨꯀꯠꯂꯤ ꯑꯗꯨꯒ ꯒꯝ ꯆꯠꯂꯤ ꯑꯍꯦꯟꯕꯁꯨ ꯃꯌꯥꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯉꯥꯛ ꯄꯣꯊꯥꯅꯤꯡꯂꯕꯁꯨ ꯄꯣꯊꯥꯐꯝ ꯑꯣꯏꯅꯕ ꯇꯣꯉꯥꯟꯅ ꯊꯝꯂꯤꯕ ꯔꯨꯝꯗꯨꯗ ꯂꯥꯛꯂꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯨꯝꯊꯩ ꯑꯍꯦꯟꯕꯁꯨ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯃꯤ ꯗꯥꯆꯣ ꯀꯩꯒꯤꯅꯣ ꯑꯣꯛ ꯊꯣꯡꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯑꯣꯛꯅꯣ ꯆꯥꯛꯐꯥꯎ ꯆꯥꯗ꯭ꯔꯤ ꯆꯀ ꯉꯥꯡꯗꯣꯏ ꯁꯔꯨꯛ ꯀꯤꯆꯟꯗ ꯆꯪꯉꯨ ꯆꯥꯛ ꯊꯣꯡꯂꯨꯆꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯊꯣꯡꯕ ꯉꯝꯃꯔꯣꯏꯗ ꯏꯗꯣꯝꯆꯥꯅꯗꯤ ꯑꯣꯛ ꯆꯥꯅꯅꯤ ꯍꯥꯏꯔꯨꯔꯤꯗꯨꯕꯨ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯍꯥꯏꯖꯤꯜꯂꯝꯕꯅꯤ ꯑꯩꯅ ꯂꯥꯛꯄꯗ ꯆꯥꯛꯇꯨ ꯂꯣꯏꯗ꯭ꯔꯤꯕ ꯑꯩ ꯆꯥꯗꯕꯤ ꯆꯠꯈ꯭ꯔꯗꯤ ꯏꯗꯣꯝꯆꯥꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯇꯧꯕꯒꯤ ꯍꯥꯏꯖꯤꯜꯂꯝꯕꯅꯤ ꯑꯗꯨꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯤꯕꯣ ꯗꯥꯆꯣ ꯍꯦꯟꯗꯅꯕ ꯅꯪ ꯑꯃꯨꯛꯇ ꯊꯣꯡꯖ ꯆꯠꯂꯣ ꯑꯩ ꯉꯁꯤꯗꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯕꯅꯤ ꯏꯇꯩꯃꯗꯨ ꯆꯥꯛ ꯊꯣꯡꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯌꯥꯕꯗꯨꯕꯨ ꯄꯨꯟꯁꯤꯕꯗ ꯐꯨꯒꯠꯂꯤ ꯍꯦꯟꯕ ꯅꯪ ꯆꯩ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ ꯍꯥꯏꯋꯥꯅꯤ ꯈꯪꯗꯦꯗ
Laizabu pamibra irikpu pamnibra amta pamde wathi warimse adum tawrga lei chalo chaba yaba kainomta semlo chaklami harga mayamana chaklami haibado nungaitra male yerum leibra yerum phutpirage waido hairam laga ahen buso chakhumda changki tanjado da Ranbir so call toksile hello nangyum halabo handri mathak ngak potharambani nangi room da natro hoi ai laki wari room leiri hoi hoi phone thamkhre Ranbir do unsibado khanjani kari wari room orizano laisa ki matang dhangladi chinpham leiti haidok patabani hujik haidok terso nongmadi khanglak tawlei Ranbir khangaladi upay amadi oidoribani Ranbir su changlei sofa da phami kai lerge kai wari rubano wari rubase konsi ai nangonda jingnabam leiri kai jingnariba ahen balai bani karangangla kanu Ranbir khonjel do itap tapna nang lesimagi machanupi laisa se pambro unsibadu tumin lei Ranbir do pakhum ngairi pakhum amata phangdabaduda Ranbir do namang hangsalei aina nangi pakhum ngairi se phagiro aingonda di oidam ngangla kanu asengba khumlo aisu gyan tade aigi wakal sida kamaina khalaino khangde Ranbir ai mabu yam nungsiruri aina khanbada chumdi chumidana yadabane ba nungsibasi lotpa sunga yadabane ba masadi khangdreda masa khangdradi mina hanjakini nupi ma kak pamjabase phangoroi ko masa khangalu haiba ngamdau mandeda era nupa nupi da nungsi haibabu ai nangmu nungsi lore chinna haiba ngamdragana phone pairido adude kai phone bilu kham aina mateng pangba yabasu nate yam phai thungna baso oisan yam waraklaban mathung marom khangdaba nupa da tagi de saru nangna lobuna phaiba ado kuina ngawrga leinu sat phongdo yenge ado lesembada de haidok piganu ko hoida adubu kamaina haiduinu insiba kitchen se phajana loinabi mi khwai ga manadabani adudagi lesembana machaluna khanjabasu mi ga manadabani ko asi khangna chalu hoida iyambasu lakpiramya yerum chasi ayen mado plate yerum khara haptuna puthorei ani do sanar mawari do chaplepi as chaklambagi cha thausira khalamani phana dum tan chare ayen madi chade nupani do yerum do khongna wari slepte daw leksembadu yam luba phibam amda leiri kedorgi daw lesembana manglise wari lerem aidi nan makai khalude mana ngasi wari sari Ningjel gi mama do yam kana nari mali adugi athubada luhongna ba hainari ba mali adudi nupi do chela ga loire kaino chihin babudi line lesembana wari se pasha duni pasagi di akoi myam leiri sidi kari toksige moyeni una handabadi yar somda Ningjel do chaka chadra mali nupa ahum do kari toksige haidana kupna khanare Ranbir ga ahen bagadi lehuri punsibadi thorakle ngasai chatkiba laisado hujik phawbu chatlamdri gate mayada pharmacy dukan dagi mamangda phamduna lermi punsibado gari thaudoraklabani hendoktuna chatpa ngamde gari do khami laizagi manakta changsili hujik phaw yumhandribo laizado magi pamjabi warida thawai lupthana parambani masado khangkhangi handriye sir Lesi mangariro ngasana loire haikidaine haibani sir aina thorakpada kanano malakje aduna pungani muk leikidoini haibagi sida ngaibani yawali hage pungama muk ali mali adudi ai thimbiram lage nang yamwa basmali yarni ne sir tanjadu da lesi masu jangsilei daw yum haladoro hoi halagi aise airport pok chatoini Laisa se aina thinbiram lage hairiba manaba hekta haijalai nupa maso lesembaso laisa ni pat pathana leibuda nawi chalamu nang sum phamado warani yani data cho unsibado nampu tali tumina leptuna lei nungai tabagi mong amago lesembado laisa gi mana khara nakna changsili yen nganu singdo machinjak lamamani lambi su thopani na chapmina kro wakala makhalani nungai roiba
ꯃꯕꯨꯡꯅ ꯍꯥꯏꯕꯗꯨꯗ ꯂꯥꯏꯖꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯌꯥꯔꯦ ꯇꯞꯅ ꯍꯧꯒꯠꯂꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯂꯥꯏꯖꯗꯤ ꯇꯟꯕꯅ ꯂꯣꯏꯔꯕꯅꯤ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯏꯁꯧ ꯈꯨꯂꯥꯡꯗꯨꯒ ꯆꯠꯃꯤꯟꯅꯕ ꯇꯜꯂꯛꯑꯦ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯁꯨ ꯐꯔꯛ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯦ ꯂꯥꯏꯖ ꯀꯥꯔꯣ ꯒꯥꯔꯤꯗꯨ ꯅꯪꯅ ꯈꯥꯝꯂꯒ ꯍꯥꯏꯔꯛꯄꯅꯤ ꯂꯥꯏꯖꯁꯨ ꯃꯅꯤꯡꯗ ꯑꯣꯏꯅ ꯀꯥꯈꯠꯂꯤ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯡꯗ ꯇꯣꯡꯉꯨ ꯂꯥꯎ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯔꯥꯜ ꯂꯩꯔꯕ ꯊꯃꯣꯏ ꯃꯥꯅ ꯑꯀꯤꯕ ꯄꯥꯈꯠꯄ ꯑꯣꯏꯍꯜꯂꯤ ꯂꯩꯁꯦꯝꯕꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯊꯧꯗꯣꯔꯛꯂꯤ ꯑꯅꯤꯃꯛ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯈꯤꯇꯪ ꯆꯠꯄꯒ ꯒꯥꯔꯤꯗꯣ ꯈꯥꯝꯃꯤ ꯂꯥꯏꯖꯗꯤ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯌꯨꯕꯤ ꯃꯍꯤ ꯂꯩꯔꯒꯦ ꯂꯥꯏꯖꯗꯤ ꯄꯨꯟꯁꯤꯕꯗꯣ ꯊꯛꯅꯤꯡꯕꯒꯤ ꯃꯥꯜꯂꯨꯔꯦ ꯍꯣꯏ ꯁꯦ ꯆꯠꯈ꯭ꯔꯦ ꯄꯨꯟꯁꯤꯕ ꯂꯥꯏꯖꯁꯨ ꯃꯀꯣꯛꯇꯣ ꯆꯤꯛꯄ ꯍꯧꯔꯛꯏ ꯉꯁꯥꯏꯗꯒꯤ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯖꯜꯂꯛꯄꯗꯧꯅ ꯇꯧꯔꯛꯏ ꯃꯀꯣꯛꯇꯣ ꯁꯤꯠꯇꯨꯗ ꯉꯥꯊꯗꯨꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯤ ꯇꯟꯖꯥꯗꯨꯗ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯔꯤꯡꯇꯣꯟ ꯃꯈꯣꯜꯗꯨꯗ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯌꯦꯡꯉꯤ ꯄꯨꯟꯁꯤꯕꯒꯤ ꯑꯣꯏꯔꯝꯃꯤ ꯆꯪꯁꯤꯟꯗꯨꯅ ꯊꯨꯅ ꯄꯥꯔꯨꯕꯅꯤ ꯂꯥꯏꯖ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ